Akasban Imphal Nayani Devi ni pau pajari ahanbada maru oiba pau Sri Ngangbam biren sing aniruk suba oina ngasi Manipur gi Mukhyamantri oina wasak lauragani Sri biren ga loina na cabinet mantri kharasu wasak laurabe yai Manipur da COVID-19 ki phibam phagalaktuna active case marphu manga khakta ngaire naba phabagi changcha da marphu drani pantas mik ahumapan yaure Sangsad ki sabha animaki mifam yausang sudi lairuraba matungda ngasidagi makhatana mifam phamba haure amasung Uttarakhand amasung Gawada anoba Mukhyamantri sing khanaba BJP legislature party gi mifam sing ngasi pangthoklagani Laibak asida hujik oiriba COVID-19 gi phibam yenglaga tabiribe singna laichat asidigi ngakthoknaba makhagi niyam sing ngakna chatpinaba haijari vaccine kappa yaraba mipung khudimak suksoi soidana vaccine kapthokpiyo face mask sopiyo social distancing suksoi soidana ngakpiyo amadi khutsa chengna hamdokpiyo maimit chengna tathokpiyo Hojik mapung oiba pau Sri Ngangbam biren sing ngasi Manipur gi Mukhyamantri oina wasak lauragani wasak laubagi thauram Imphal gi Raj Bhavan da nungthil pung 3 taba matamda pangthokani Sri biren ga loina na cabinet mantri kharasu wasak lauraba yai Panbayai handak pangthokiba tarani thoi subaraija Vidhan Sabha mikhalda BJP na seat kuntrani thoi phangduna chauna mai paklabasu kanana Mukhyamantri oigadage haibagi matangda matam sangna laikhai tadana leiramba du ngarang BJP luchingba amasung kendragi mantri Nirmala Sitaramana Sri Ngangbam biren amuk ana raija asi Mukhyamantri oiragani haina lauthokibani Tungda Kendragi Mantri Asina Luchingba Mihut Kangbo Amana Raj Bhavan da Chatuna Rajapal Lagane Sanda Sarkar Semna Badabi Tauki Mihut Kangbo Aduna Rajapal da JDU Kuki People's Alliance Independent MLA Yauna BJP na Luchingba Sarkar Asida Sogatli Haina Dabi Tauki Rajapal Mihut Kangbo Aduda Sarkar Sembagi Matam Lepnaba Kanganki Manipur da ngarang numidang phawbada chahi 15 dagi 19 phawgi manungda leba angang lising marphuni panchatet kuntra marina covid vaccine ge ahanba dose amasung lising kuntra tare chatet yankhaina ani suba dose ge covaxin kap khre chahi 12 dagi 13 phawgi manungda leba angang 863 hojik phawbada corbevax vaccine kap khre Hojik phawbada raija sigi oina apunba covid vaccine dose lakh 63,300 chahum kap khre masigi manungda ani suba dose da lakh 13 lising humphudra manga chani humphudra taret amasung precautionary dose lising humphumari chamri humphudra mathoi kap khre Kowengi pau matung inanga sigi oina ayuk bung 13 phawbada raija sida vaccine dose marifu kap khre Raija asida huji COVID-19 ki active case supnatagi marphu manga khakta ngaire apunba positive case lakh amali singkuntra hatare chupna nifuma thoigi manungda lakh amali singkuntra mari chanipan kuntra taruk naba phakre naba phabagi changcha da marphu drani pandas mik ahumapan yaure hujik phawada laichat asidegi sikhiba apunba masing lisingani chamakun chure Niti Aayog ki women entrepreneurship platform na Chahi asigi oina khangal aba nupi humphudra mangada Women Transforming India Award piragani laibak asina ning tamlakpa chahi humphudra manga surakpaga mari leinana pangthokliba Azadi ka Amrit Mahotsav ki yengduna nupi sing asina sasak or samatha Bharat oihanaba hotnabada lauriba tahdangbu sak khangba oina mana sing adu pibani mana si yanthopagi thoramda singthaningai obe nupi sing Puducherry gi Hanagi Lieutenant Governor Kiran Bedi United Nations ki Hanagi Assistant Secretary General Lakshmi Puri State Bank of India gi Hanagi Chairperson Arundhati Bhattacharya yauna saknai rabi nupi sing saruk yagani Thauramduda Niti Aayog ki CEO Amitabh Kant amasung Niti Aayog ki Senior Officer sing amadi saisakpa Kailash Kher saruk yagani Tripura da tribal rights ki activist amasung Tripura
People's Front ki makok Patal Kanya Jamatia ngarang BJP da yaukre Agartala da pangthokpa thoram amada raija ki Mukhyamantri Biplab Kumar Dev yauna BJP luchingba singna nauna dola sida yawraklaba Jamatia bu taramna okhe mathang jahi gi angan bazarukta mikhal pangthok kadawriba sigi yengduna Tripura da rajniti luchingba singna dol hongdok hongjin tawgi thabak kan arakli English singani tara marida semkhid ba Tripura People's Front na raija adugi yel humi singi hak phanganaba honari tabiriba pawasi akasbani faldagini Sangsat ki sabha ani maki mifam yausang kumai ki suti lairuraba matung sabha ki mifam asidagi makhatana phamba haure Haujik Lok Sabada Adaksa Om Birlana Sabapati oiduna wahang paukhongi thabak chathari Raija Sabadana Chairman M Venkaiah Naiduna Sabapati oiduna wahang paukhongi thabak chathari Budget miphamgi ani suba takak tha ji tara tareta pamlam laba matungda yausangi suti thakhibani Budget miphamgi ani suba saruk asi tha ji tara maridagi haukhibani Gawada BJP nang asi Rajapal unaduna sarkar semna badabi tauragani wafam asi dolgi State President Sadananda Seth Tanabed na phongdokhibani panaji ta pangthokpa pawgi mifam amada Sri Sadanandana hai dolgi National President JP Nadana pautak pirakpaki matung ina dolgi Legislature Party ki mifam ngasi phamduna Rajapal PS Sri Dharan Pillai unaraba matung sarkar semna badabi tawgani Mahangna hai dolgi Legislature Party ki mifam nungtel pungmari da phongani mifam aduda raija ki mathangi Mukhyamantri kanana oigadabge haibagi warep laugani Sri Tanabed na hai Kendra ki dolgi Observer Narendra Singh Tomar amasung ko Observer L Murugan Goa ki Mikhal ki in-charge Devendra Fadnavis mifam aduda saruk yagani mifam aduda wasak laubagi matam Rajapal unaraba matung da lauthokani Sydney Phulai Goa Vidhan Sabha Mikhalda BJP na seat kunda mai pakhi Independent Mirep ahum amasung Maharashtra wadi Gomantak Party ki MLA anina BJP da saugatpagi wafam phongdokhrabani Uttarakhand nauna karaklaba BJP ki MLA sing asi Dehradun da mifam pangthokduna dolgi Legislature Party ki luchingba khangani mifam asi yaunabagi damak dolgi Central Observer amasung Kendra ki Mantri Singh Rajnath Singh amasung Minakshi Lekhi ngasi Dehradun da thunglaragani Uttarakhand mathangi sarkar semnabagi damak Griha Mantri Amit Shah na raija adugi Acting Chief Minister Pushkar Singh Dhami amasung BJP President JP Nadda ga loinana mahaki yumda mifam pangthokduna khanakhre dolgi luchingba kaya su mifam aduda saruk yakhi handak pangthokhiba sit humphudra leiba raija Vidhan Sabha Mikhalda BJP na sit niputareta mai pakhibani Pradhan Mantri Narendra Modi amasung Australia ki Pradhan Mantri Scott Morrison ga ngasi Bharat Australia ki ani suba virtual summit pangthoklagani Kendra gi Mapal Thauram Mantraloy na thokpa cherol amada hai English singani kungi June mari da pangthokiba itihasik oiraba ahanba mifam gi matungda handaki asina anirak subani mifam manungda luchingba anina comprehensive strategic partnership ki makhada paikhaliba thabak sing kaya yamna khumang yang silabage haibadu yengsingani handak pangthoka dauriba mifam asida leibak anina tongan balam singda tengbang pinanaba amasung anauba tharang sing paikhatnaba khalaraba yai Khanong pok thangba Bangop Sagar amasung Andaman sigi kha thangba sarukta low pressure leiba maramna Andaman amasung Nicobar itata lakliba pung kunmari asida nungsit yauna akanba nung chugani hairi nonglei nungsit asani awang votlamdamgi Bangladesh rom amasung Myanmar gi awang thangba samudra khongbanomda heng phawgi manungda yawraklaba yai hairi nonglei nungsit asina Port Blair gi maphang kayada ngarang ayuktagi mayap oirapna nung chuba haure lakliba numin ani asida akanba nungsit yauna nung churaba yai hairi loisilakpada COVID-19 dagi ngakthoknaba vaccine kapthokpa face mask supa phutaruk lapna la leiba khusama di maimi taru tanana tamba haiba achamba thong singa singang na chapinaba amuk hana ningsingjari aroiba da maruiba pau amu anna Sinong Thombam Biren Singh anirak subo oina ngasi Manipur ki Mukhyamantri oina wasak lauragani Sri Biren ga loina na cabinet mantri kharasu wasak lauraba yai Manipur da COVID-19 ki phibam phagalaktuna active case marphumanga khakta ngaire naba phabagi changchada marphudani pandas mik ahumapan yaure
संसद की सभा अनिमकी मिफम याउसंग सुटी लेरुरबा मतुंगदा ngasiदagi makha tana मिफम फंबा हौरे अमसुंग उत्तराखंड अमसुंग गवादा अनौब मुख्यमंत्री सिंह खन्नबा बीजेपी लेजिस्लेचर पार्टी की मिफम सिंह ngasi पांगथोकलगनी पाउलोइजरे।